MLA Bungjagil Balte gi layeng bagi lupa lakh 13 henna state government na mateng pikre tongan ba administration taliba kuki MLA taragi pipam thokpasu kaidana adumak state na pire state asida me ahum dagi thoklakhiba irang asigi manungda laibak thiba thokdok amada yamna thina sokhiba Thanlon asigi MLA Bungjagin Balte gi layeng bada changkhiba senfam gi manungda Manipur government ki maikaidagi lupa lakh 13 henna mateng pikre Manipur dagi tongan ba administration pigedabani haina taliba kuki gi MLA taragisu masa masana phangpham thokpa salary amade MLA amada entitled tawriba khudong saba sing pumnamaksu adumak phangalaga lakli haire me marida Imphal manungda miyam ge fana punaba ngamdaba thokdok amada laibak thiba thokdok amada MLA Bungjagil Balte yamna khudong thiningai oiba mawongda sokhibane mahak rims ta laikanarba matungda state government na air ambulance ta Imphal dagi Delhi ge Apollo Hospital da puduna makata balayeng satharakhibane Manipur Legislative Assembly Secretariat gi phangba pawgi likhun amagi matungin na Manipur Legislative Assembly gi member ama oiriba amade hana member oiramba singisu imung manunggi mising ana yek yaurakpa matamda chanariba rule gi matungin na medical treatment gi damakta entitled tawwe handaki laibak thiba thokdok adu da sokpadage Delhi gi hospital da layeng luba Bungjagin Balte gi damakta Manipur Legislative Assembly gi maikaidage lupa lakh 13 hena pikre mahaki loina bege layeng bagi damakta lupa lakh ahum khara hena piduna punna lupa lakh 13 hena mateng pikre haire amaromda Manipur Legislative Assembly ge salaries and allowance of members of the Legislative Assembly Manipur 21st Amendment Act 2020 gi makhada MLA amage tha amagi salary asi lupa lakh 2,50,000 ne masi salary constituency allowance contingency allowance entertainment allowance telephone allowance secretarial allowance amasung compensatory allowance ke senpham sing pullaga nei State Assembly gi MLA amana financial year amagi manungda speaker ne approve tawba thabak thauram sing pangthoknabagi damakta India gi mapam amada hekta chanabagi khudong chaba pire masagi damakta khwaidagi yamlaba lupa lakh 3 phawbagi khudong chaba pire member amana yum sabagi natraga gari lainabage loan oinasu khwaidagi wangbada lupa lakh 13 phawbagi loan su pire MLA amana mahake computer assistant ane personal assistant ama PS natraga PRO ama hapa yahalle hairiba mising asigi salary na tha amada lupa 13 hen bane masisu assembly secretary ta pidi bane tha amada lupa 13 hen na phangba driver ahum amade lupa 12 hen na phangba piona nisu MLA na hablaga khudong saba si phangalle hairiba sing asigi mathakta MLA local area development fund waina constituency gi chakwat thaurangi thabak sing paikhanabagi damakta sahi amada lupa koti ani supide MLA amada entitled tawriba khudong saba sing asigi mathakta tha khudinge petrol amasung diesel loina na atay khudong saba kaya ama supide kuki gi laidiba MLA sing nemsa kipjen kangpokpe letpau hauke tengnopal kimniyo hauke cycle haukholet kipjen saitu ngursanglur sanate tipaimo Bungjagin Balte Thanlon Lejamang Haukep Hengleb LM Khokte Churachandpur Paulian Lal Haukep Saikot amasung Silunthang Manlun Singhatna Manipur dagi tongan ba administration ama PU haina center da demand tawduna taksilaga lairibane Manipur dagi tongan ba administration natraga tongan ba state ama PU haina MLA tarana kuki gi miyam ga loinana talaga su hojik phawbagi oinade MLA sing asina Manipur government na piriba khudong saba khudingmak lauraga lairi haire kuki MLA taragi manungda nemsa kipgen amasung letpau haukip haujiki government asida minister oire makoigi waina thage salary ase state government ke GAD na pire MLA singina state assembly na pire state assembly gi member oiriba amada salaries and allowance of members of the legislative Manipur 21st Amendment Act 2020 gi matungin na entitled tawriba khudong saba khudingmak lepalaitana tha khudingi pisu pire lobasu lakle haujik thokliba irang asina maram oidaga tongan ba administration taliba MLA singna Imphal da lakpada khudong thiba mayok nagani haibagi chingnaba laibana maram oidaga assembly dage piriba khudong saba sing asi makhoiga naknaba Imphal da adumak sathok sasin tawbada khudong thiba mayok naroidaba mi sing tharaglaga adumak lauri hainasu pawgi lekhun asina haire